Congress ki Royal Family na makhoi India lengak na bapokpani haina thazari PM Modi. Sri Lanka na November 10 da lebak asigi parliamentary election pangthoknaba sem sakre. Trump na Florida dagi karakpa Senator Marco Rubio Secretary of State hapadari. India Nepal annual border wari Kathmandu da handak chayolda sanaragani. China amasung Russia na US ki containment thengnanaba honagani haikre. Gaza da Israel ki attack singda nupi angang yauna miyoi 10 sikre. Kurumjari, MAMI TV na khomjinjaba national amadi international gi pau meeting tabiriba singbo Victoria Saikhomna taramna okjari. Pau sandokna pizari. Laibak asibu lengak na pokpani haibasi Congress ki Royal Family makokta matam pumbada khanduna da leiri haina Prime Minister Narendra Modi na ngasi phongdokre. Congress na Dalit Singh backward class Singh amasung Adibasi Singh bu chawkhatpak kaidonungda pamde haina Modi na tha asigi kunda State Assembly mikal pangthokadawriba mangoina na Maharashtra gi Chandrapur district ta leiba Chimurda pangthokpa rally amada wangang bada phongdokhi. Congress na reservation gi wafam da nungai tabapok e. Rajiv Gandhi na party bu luchingba matam ingsok listing amga chamapan ga marfugi chahi paringda makoina advertisement ama phongdokhibada Dalit Singh backward class Singh amasung Adibasi Singh na fangjariba akhanaba hakki matangda wahang kaya hanghanki haina Modi na haiki. Masigi kuiraba advertisement adu social media da share tawki haina mahakna hairuna masina party gi anti-reservation gi wakhalon cheli haibadu uthokle haina makhataki. India da laiminaraba Furup Singh asibu amata oibagi saktam adu thugainaba Congress ki khudong thiningai oiba game amani. Karigumba tribal society amana caste haina tokai khaidokrabadi masigi identity amasung pangal mangkragani haina Modi na phongdokhi. Fair amasung transparent process ama lehenanaba mathau taba thaurang pumba lokhatle haina Election Commission gi Chairman Ramal Ratnaik na leibak pokpa numita lauthokre. Sagolsan numita local time ayuk pung 3 tagi nungthil pung 3 mari fauba polling station listing taraga humdoida bot hadagani hairi. Candidate listing nipan hena election thengnari amasung leibak asida bot hadaba yarba miyoi million listing 13 hena lei hairi. Election na maram oiraga Education Minister na Yumsa Kaisha amasung Sagolsan numita lebak asida school pumnamak suti oiragani haina lauthokhi haire. Sri Lanka Parliament da seat chaniga kunmanga lei amasung majority government amasem nanaba seat taraga humdoi mathau tari haire. US President Khanlaba Donald Trump na Florida dagi karakpa Senator Marco Rubio bu Secretary of State hakadari haina ningthokaba numitki numidang da New York Times da report tarakre haire. Amadi warip adu finally oidri haina haire. Adubu Trump na Rubio gi matang da chaba firep lauram gani haina miyoi ahum nadi phongdorakhi haina report asina haire. Senior cabinet ki job amana
पाइगद्रा हाइना ममांगी चयोलदा CNN News ना हंगबदा रुबियो ना हाइखी महाकना मतम पुंबदा लेबाक असिगी थबक थोरमदा थवाई यावी हाइना फोंदोकी हाइरे इंग सोक्लसिंग अनिका तरा तरुकता रिपब्लिकन प्रोसीड्यूर नॉमिनेशन की दमक compilation tawbada Rubio na Trump asi con artist amani amasung president oibada khwaidagi magun yaudaba miyoi amani haina su phongdoki haire India amasung Nepal na transfrontier crime laksinanaba amasung matam chana intelligence input share tawminanaba mari leinaba isu mayam amagi matangda makhoigi annual border wari chayol asigi loramdaida Kathmanduda pangthuklagani Sasastra Simabal SSB Director General Amrit Mohan Prasad na luchingba Indian Intelligence ama makhoigi Nepali counterpart Armed Police Force APF ka member taratarugtagi taraganipan fawba pangthukadaba bilateral discussion gi damag yumlo nariba laibak sida chatlagani haina official oiba pawa mana hairi handaki asina bilateral meeting asigi nipan suba audition oigani masigi annual wari stanaba asi chahi ing soklesing ani ka tara mithoi dagi pangthorakpani amasung sinaraga India amasung Nepal da pangthokpani APF delegation na wari sanabagi dama November ing soglesing ani ga kunhumdoi da New Delhi da lakhi SSB asi Bihar Sikkim Uttar Pradesh Uttarakhand amasung West Bengal state singi paring da leiriba India gi nongpok thangbana kan da leiriba kilometer lesing amaga chatre ka yangkhai mathoi sangbasi ngak naba sem saba force ni Sergey Soiguna leibak pokpa numita China gi foreign minister Wang Yi da makhoigi leibak anina khwaidagi athubada tawgadaba thabakti United States na chathaba containment fight tawbani haina phongdokre hairi amaromdana securities ki wari sanaba Soigu amasung Wang Beijing na unakre hairi chayol asida pangthukadaba airso China da Soigu saruk yagani haina thajanari hairi Russia gi khwaidagi advanced oiba jet SSU-57 steel fighter so ahanbo oina paiduna utkani hairi mamang thada Russia amasung China gi defense minister singna lebak anigi military cooperation gi mapangal kankhat hangani haina wasaksu lauki hairi Gaza Strip Israel yauna strike anida angang ani yauna amasung nupi ama yauna yamdrabada mioi taramari sikre haina Palestine medical official singna phongdoki haide Gaza da chethaba Israel gi tha taramapal suraba lana sida Palestine listing nifuga humdoi hena sikre haina local health authorities singna haiki haide Hauzi Gaza gi manungda hostage chamarom leiri amasung makhoi gi manungda saruk ahum thokpagi amadi sidamba yai haina thajanari haide Ahmedabad की हॉस्पिटल अमना अनाब मियोय तरामापल्लोम प्रधान मंत्री जन आरोग्य योजना स्कीम की सेंफम फंगनबगी दमक मरम चादना एंजियोग्राफी तवरुबदा अनाब मियोय अनि सिरे अदुगा मियोय मंगा ICU दा थमख्रे मखोगी फिवम सु लूरी हाइरे हॉस्पिटल अदुगी डॉक्टर प्रसान वजीरानी ना ओजियोग्राफी अदु पांगथोकपनी हाइनसु मराल सिरी थौदोक असि थोखरबा मतुंग हाइरिबा हॉस्पिटल असिगी चेयरमैन अमदी डायरेक्टर लोटख्रे Ahmedabad की हेल्थ डिपार्टमेंट की डायरेक्टर दिवाक दनी अमदी हानगी डिप्यूटी CM नितिन पटेल लाक्तुना फिवम असि यंगशिनबसु लाखि हाइरिबा हॉस्पिटल असिना हौकिबा चही इंग सोक्लेसिंग अनिगा कुन्निथोय दा असिगुम्बा थौदोक थोखिदुना मियोय अमसु सिकिबगी थौदोकसु लैख्रे
Voter lakh mapan khara henna leiba Assamgi Assembly constituency manga dangasi pangthokiba by election aduda chada humfutaraga manga vote hadana kibaga loinana irang macha singthokre hairi. Election Commission of India na thadorakpa official oiba paw amagi matung ina Assembly constituency manga asida ngasi nungthil pung 3 fawbada apunba voter lakh mapan listing mapan supna yangkhai taret leibagi manungda third gender tara mapan yauna chawrakna voter lakh taruk listing yangkhai mari supna chamapan ga humdoina vote hadaki hairiba by election asida candidate kontra marina lamba tawri. Jarkhangi ahanba tangkaki bot hojik thadanari nungthil pung manga fawa bot thadanagani tangkak asida Vidhan Sabha Kendra nifuga humdoida bot thadanari pawa magi matung ina tangkak asigi damak punna polling vote listing taraga manga supna chahum supna nifu mari hangtokli Mikhal Santi oina pangthoknabagi damak security force ki company chani hena seasonary adum oinamak kendra kontraga mathoigi irang thokanba polling booth jamapan ga yangkhai dadi bot thadanabagi madam pung mari fawbo oigani Border crore ama lakh kuntra tare na nupi mirep humfutara humdoi yauna mirep chatru kamarfu humdoi marai baklep kani marak asida tha asigi kunda bot hadanagadawriba Jharkhand Vidhan Sabha Kendra kuntraga nipan amasung Maharashtra gi Vidhan Sabha Kendra chani ga marfu ga nipan gi bot khombagi thabak kham thengna kankhalakli bot masing tha asigi kun humdoi da thigani hairi Prime Minister Narendra Modi na ngasi Bihar gi Darbangla da tongan ba chawkhat thaurangi project kharagi jatra hungani kharagi na sangagani hairi Prime Minister na lupa crore lising tarani thoi supna chamagi chawkhat thaurangi project sing jati gi miyam da kathoklagani state adugi maru oiba infrastructure Prime Minister na jatra hungani hairi Prime Minister Narendra Modi na Darbangla da lupa crore lising ama chani supna humfu changna sagadaba AIMS ki jatra hungani masida Ayush Block ki super speciality hospital medical college nursing college night shelter amasung residential sabana chingba yauri masina Bihar gi miyam amasung state asigi anakpada leiba miyoi sing dasu haksel gi lamda chauna kanaba pidagani hairi Prime Minister Narendra Modi na lupa crore lising manga supna humfutara gi tongan ba National Highway Project kharagi jatra hungani kharagi na sangagani Prime Minister na lupa crore lising ama chatret supna nifu gi railway project ki jatra su hungani hairi Aroibada maru oiba paw amuka hana pizere Congress ki royal family na makhoi India lengak na ba pokpani haina thazari PM Modi Sri Lanka na November 10 da leibak asigi parliamentary election pangthokna ba sem sakre Trump na Florida dagi karakpa Senator Marco Rubio Secretary of State hapkadari
India-Nepal Annual Border Wari Kathmanduda Handak Chayolda Sanaragani. China amasung Russia na US ki containment thingnanaba panagani haikre. Gaza da Israel ki attack singda nupi angang yauna miyoi taramari sikre. Hojiki oina MAMI TV ki national amasung international news loishinjare makha taba pau ki damak meeting taduna leibiyo.